JAC AATB Churachandpur ga Manipur government ka thu matam yanang puraklagani haina Chief Minister Nongthong Biren Thajal Pikhrei Naga Singh with the Kori su BJP langi ngamti na khangba apen ba poi adu yana ki wapum da thawoi drabade makata kongjang NPA ba UN Singh shabil Sel yamna thada drabade vote ka chance like yana Manipur Legislative Assembly Speaker Dinam Kem sana phongdo khrei Meghalaya ka loina buma from Singyauna Assam Pumbada District Area Status Tha Om Sangdok Lehana Center na Laupok Lane Amasung Second Division League ngasi sana kita taran nipan suwa match samada Neroka FC sanga from the Lone Star Kashmir FC Panjala na Sinora Mighty Ma'am Kurumzare Adom Yangbir Impact News ni Ayokram Somendron Hosek Pungja Spawgi Maru Pausing Miam the Pijari Surachandpur da Miyoi Mapan Lake Kidabagi Matanga Same Kiba JAC ga Manipur government ka thu matam the Yana Purak Lagani Hana Chief Minister Nongthong Biren Thajaba Pikhrei Loina Haukiba Sing Kauthok Naraga Amanabu Ngak Pibagi Wakalol Tamnaduna Amatoina Ana Chakot pa Manipurama Oina Hotna Minesi Hana Chief Minister na Apil Taukrei Wapam Singasi Churachandpur District Lamka Press Club Tapang Tokiba Chief Minister Bu Okpagi Thoram Amadi Community Harmony Bridging the Gap Fiber Hiramasi the Pangtokba Nomagi Oiba Media Seminar Magamadi Lena Fongdokibani Seminar Ado Directorate of Information and Public Relations Kisentang Makada District Administration Churachandpur Gimating Galuna Editors Guild Manipur Amadi Manipur Hill Journalists Union na Pun Kusam Naduna Pangtokibani Thoramadu the Chief Minister na Chingamadi Tam Animak Saf Manabing Yengduna Sakot Kongtang Sat Pahibasi Anaba Government Asigi Wakaloni Fongdoki Loinana Hausi Government Asina District Sing Amamam Tang Oina Yengsili Numindini ki Mamang the Tameng Districta Government ki Mihut Sing Tha Duna Yengshin Kre Maduda Award Abakya Kangdok Bangam Kre Matangdana Churachandpur Amadi Fairjol District ki Yengsilagani Amasung Atubu Matamda JAC ka Yanaba Puraktuna Churachandpur Tariba Kanglup Khudimak amadi CSO Sing Yauna Anoba Government Asibu Okpagi Thorum Amasu Pangthokna na Sem Sare Fongdoki Nakalam Ramda Haukiba April Kunma Panda Churachandpur District Manung Chana Vehang Kulda Sakangdab Sing na BRTF ki gari da Nomai Kapsilakpada Laikhidraba Miyoi Ani Adugi Imung Manungi Miyoi Singda Chief Minister na Lupa Lak Manga ex gratia wena piki Ngasi pangthok leba seminar ase Manipur da Kundami na riba tongan bakang singi marakta mod khena rakpa amade magi haiba wakalon da yumpam oiduna thabak thorom kya satharakpana amatoibagi nungsi sanaba adu mangtharakpa amade masina maram oiraga sakhotpada thintharakpa asi kok ngamnan nabagi pandamda yumpam oiduna seminar adu pangthokibani Now the time has come for reconciliation. Since the last 600 days, my Churachandpur people are suffering. I do share in your sorrow and over it. The division between the communities within, which is seriously affected the day-to-day lives of the masses. And I don't want to happen it again. And we should not allow to happen it again. Whatever the government can, whatever constitutionally provided to us, we are ready to share with the people of Churachandpur. Let us start a new beginning. Please accept my sincere request and appeal to the people of Churachandpur without having the differences between us. There are 33 recognized tribes in Manipur and unrecognized 4 tribes, total 37 tribes. These 37 tribes, including Meiteis and the Nagas and the Kukis, Jomi, Paite, makes Manipur beautiful, make the uniqueness of the Manipur. We are very sorry what happened in the past, and let us forgive and forget the mistakes. Let us start a new Manipur, having equality among us. United Naga Council na Sathaki Banwet Zama Kuntra Matoini National Highway Economic Blockade BJP na Luching Anaba Government Asina Naga Furup Singi Apamba Ikai Kumnagani have a wafamda Yumpam Ork Lucian Kibane Naga Puruk Apamba Mataukaram na Pigani have Yengani Karigumba Onataina Bator Clubade Matama the Hecta Makata Bakongjung Sanction Naba UN Sina Same Sari Hana Lubasigi General Secretary S. Milan Nafondo Cray Wafamasingasi United Naga Council Gimiyang Makada Mau Council na Sinduna English Sing Anis Tara Gimi Taruki Mau Todok Ningsing Torum Amangasi Mau Getaleba Martius Prak Tapangtoki Badugamadilena Nafondo Kibane
ngasi ge thawram adu gi maroi ba saruk ma waina maugi thaudok ta laikhedraba neli chakho madi dikho losu ani gi mafamda miyam na haikat laikat tamdun ikai khumna ba utki loinana laikhedraba ani gi yum gi mioi singda acham khutol piduna pungning thawat ki ngasi ge thawram adu gi marilenan es milan na makha taradun hai naga frup na kaidong dasu makoi gi layu karba mapa ma pusing na thambira lam satnabi ngak na thamgani Karigumba hiram amata da compromise tauroi naga miyamna makhoi apamba madi cause ki tamak thawai fawa that badaning han ba leite hauzik leideba BJP na luchingba anabu state government asina naga singyo be core issue ningthina khangi loinana UN sina government asiga tripartite talk tawna dun numit chama kunthra ma thoini gi national highway economic blockade loishin kibane mamang da lerma government naga furu ki obi issue ikai khumna kide naga furu ke mioi singbu ki han ki loinana rajniti goiba khudong chaba lawna ba tamthi raba ain kya naga taba mafam sing da thamjin ki hairi ngasi gi thawram da Myanmar naga council gi president atung mukre yauna naga furu sing gi frontal organization sing gi thawburo yauna mioi kya na sarup ya ki New government, new leadership, and under its initiative, tripartite talk was held, economic blockade was lifted. Under agreeable condition that tripartite talk will continue, and then also the wishes, the grievances of the Naga people would be redressed. The government of Manipur is fully aware the core issue and the political position of the Naga people. Now, it is the government of Manipur to answer what they would like to redress us, failing which anything can happen. Harau Rogda Leba Kundrakwam Kendra Youth Front ki Anirak Suba Foundation de Thauram ngasi pangthokhrei Manipur da chathariba vote asidi dukan hangba manai sel yamna thada drabadi vote ka big chance leite hena Manipur State Legislative Assembly ki Speaker Yumnam Khem Chana Phongdokhrei Harau Rogi YMC ground the Pangthoke Batauram Mari Lenana Lamdam the politicians singna Soiraga Miamna Kut Tin Magi Sanabi Ama Lady Masi Achumbanate Lamdam the Ahom Purake Hadabadi politician Amadi Miamga Puna Wakal Taminabama Tangai Fadri Hana Speaker Yumnam Khem Sana Makataki Nakalam Rom the Kundrakwam Kendra Youth Front na Maika Yadom gi miyam maruai na naha sing bu afa bilambi da lamjing na bahona riba sida apian be phongdoki loina mahaki maika dagi naha sing gi oiba scheme program kya laku matam da khundrakpam gi maika gi naha sing da fangan na bahona jage hana phongdoki ngasi gi thoram da Ministry of Finance Government of West Bengal gi Customs Excise Narcotics and Service Tax ki DCL Pravunanda Kundrakwam Kendra Youth Front ki President James Laisangthem yauna Maika Yedom gi miyoi kya na sarup yaki Manipur ni vote si bukan hang bani bisa saung yen ngam draba vote ka gi sakti leite hekka gi baga thawak ha pada upa lak manga tara kun haurani kari gi robo mai changi ba bisa do hanjan na ba mathang gi vote ki bisa mu ta ni laiwa ki ga loi kaw thon ba jani vote si khuding muksi gi dai ta si राजनीति तौरीबा अमदी प्रजा अनिमकी सब मानव दायित्व नत्रसिनी ये राजनीति तौरीबा सिंगना सोयरगा प्रजा सिंगना मोइदा खुदोमी थिनबगी मतमसि तो ओसिसिनी इबा सरकार सि अहोंग बखरदी उई मरमदी सिबाय हाइदोक तोरे तारे अदो सेन जाबगी वारी याउदरे हुजिक अफबा शासन अमा लाकपा अफबा नहा सेमगतपदा प्रजा सिंगना नियम चुमा भोट अमककी मथोक ताबले हेने थमजगे Kamjom District ki manung chanba Fungyar Assembly Constituency amasung Kasom Kulen Subdivision gi mafam sing Saukhat Thaurang Punsi Mahingda yamna sothana leiramli mafam sing asina leiramli ba fiba masida Fungyar Assembly Constituency ki MLA Oriba PhD Horticulture and Soil Conservation gi Parliamentary Secretary Lesio Kaisingna PN Kidrei Fungyar ki MLA Oriba Kaisingna ngarang Hairib Assembly Constituency amasung Kasom Kulen Subdivision da Yangchin Khongchat amachatki Yangshin Khongchada da hospital SDO office police station yauna lenga ki leidab loisang sing lambi thongam sung mai gi phibam yangshin ki Fungyar Assembly Constituency da leidab khul kya mai phanglamde mai phangdabana I paw phongna bagi thabak yaramdab thengnarakhi Kasom Kulen subdivision gi oina matamadu da leidab mafamadu da leidab police station su mi kun khaktamak leirambaga loinana khusukulai matik chana leiramba thengnarakhi de Subdivisional Office Fauba staff suna thamlam dabaga loina SDC masa fauba leram daba thengnarakhi khuladu da leba mahiroi sani yankai leba school amasu oja nipan khangna larik takpi tambiramba thengnarakhi mahiroi sena MLA da oja laitabagi
maram oiraga mathematics amasung science na chingba maruiba subject sing tongan tongan oza neklaga tuition oina tawi hana paudam laki khuladu da leramba primary school kharada bench amadi desk amata leramda vawba thengnaraki Yangshin Kongchara duga marirana laisio kaisingna constituency asida sai taramanga kulom asida palamba government na yengbiram liba miyeng asi PND hauzik paliba BJP gi chukshin na government asina makok tong singa tana duna constituency asigi award pa sotharaba kaya asi menkhat pa ngamna na ba thaurang lagan hana phongdoki Thobaldagi kasom bhaudi lambi si ABCI na sa hojik contract law na moina sari ADB funding makada masisu slow progress oibna sisi mayam public sing si yamna ware 1980 mamangda hakta ngalamani adui matungda di amta may ngan ma si laitran solar lamp house pidi mi ahan mayamna phagi tawna dak continent ni gain hairi Africa India ki Africa ni hairi akoi Prime Minister Narendra Modi na equal development, equal opportunities haiba sida asi area si semgat kani habi thajable. Forest and Environment amasung Mahut ki Minister Oidawati Syam Kumana Zirbam District ki Forest Department yauna jiri kaitel yengshin kre yengshin bagalona Forest Department gi income matik sana lak tribasi security matik sana thamduna income hena lakna ba hotna ragani hana fongdo kre ngasigi yengshan khongchada da Forest Department amasung jiri Municipal Council gi mihut sing suloina ki Minister gi yengshin khongchada da Forest Department gi mi wat thengna rakhi Amaromda Thangnaba State Assam da Forest ki potok sin lalon bada government ta karak pham thok sen pham ningthina karak tabada minister na nungnang phongdokhi yam problem bi mamang su sei tara maki mamang dagi ren so kisam su sida khoina asa khangdaba sina ka pa ko office ta hati ha bagi pau su khoi lai simong tab jam nungai tia na khoi tapchana ordinance minister ga tana jaraga khoi sida security khoi sida keno ma security ma thanna khoi phona ga ne duga ki national SP OC mayam dagi so khoi so support amaga loina na ai ba keno mayam si function to boda first department function to boda khoi moi ga so khoi mateng pang bi na khoi appeal tawi Class 10 ki examination ki che yengbu wathok thijin na ba government sem ki committee da scandal kaya da chena riba Board of Secondary Education Manipur ki secretary Oiram P Nandakumar Sharma bu member oina hapabu Democratic Students Alliance of Manipur na awang thakta yaning da phongdorakli nakalam da Council of Higher Secondary Education Manipur na loba higher secondary Education Examination 2017 gi paukhum se yengbu thabak April 19 dagi haukre examination ase hana pangthok matam dagi tha ama thengthana haurabasu matam chana result lauthokna ba council na kanna honari maramaduna paukhum se yengbu gi thabak sathari basida apan ma thoktana na ba ban blockade na chingba tawbi gano matang na yadaba maram na tawrabasu se yengbu da yawriba oza amadi mari lena bising komthok piyo haina council na thandorok pachero lamada appeal tarokli Mayai kaba chinjak saba fanu na bahaiduna rehabilitation center da thamkiba miyoyama singnaningai oiba mawong da siduna leramle thaudoga singarang ayuk angan mada kangchup kharam thadoi da thokibani laikhidraba miyoy adudi uripok haurangbam lekai dagi konjengbam David Maitai alias Tenau sei kuntramanga apopaki ibochawni laikhidraba miyoy sei center asidagi meter sani rom lafna leiba singona mada siduna leram thengna kibani Maki makokta madi haksangi mafam kayada dakfam leram thengnaki thaudogasigi matangna yung manungdagi fangba pawda yuka hena thakpodagi fana na bahaiduna kangchup kharam thadawda leiba New Light De-Addiction Center da mamang thadagi thamlakibani adu khanghaudana ngarang ayuk pung mangarom tabada center asigi mapuni haiba vajan kawmiyo yamana center asida lamina miyo yamaga tenau cn krehana paw piramki Madugi tungda lamsang police station da imu manungi miyoy sing kauraga tenau sire hana khangalaki bani hari miyoy karana lautu narga hatpa oigani hana imu manung na penda phongdorakli loinan asib hakchang police na lokotona hauzik rims ki mokta leire hari amaramda tenau gi misibu yaning da phongdoktun ngasi uripok haurangom laikai gi miyamna rims hospital maya da wakat mifam sathakre misi asigi achum langla langjin puthoktur pawwa asib hakchang laukiroi hari
Lunglai liu rong mai misi ka mari lena na JAC mangasi sem khre lena na JAC sin mi ara se chena ba mi sing ain goi ba matik sab cherak piu haina demand tawrakli nakal mrom na ngasi nungtil JAC ki volunteer amadi lai khidra asigi yumgi mi sing na Lampel police station the thomjinduna irang hau khre Imphal West ki additional ASP law and order and luching police kangbu na misi asigi matangda marikchu machar sit puthok na ba matam khara pibina na ba haijarak padagi irang adu nem thaki JAC ki co convener Pentagon mai na impact news da fongdor ki bada lunglai liu rongmai gi misi ase singna ningai oi misi ase da lai kidraba asigi mapuroi ba made manembok generam gani habigi chap sab thaja balai fiba masida misi asigi matangda police department gi DSP da gi tada ba expert team ma yengsin vidu na wathok asi waroisin athu matamda Puraktriba Fauba Asibak Sang Low Kiroi Fondoraki Panma Yabadi Ching Mairong Kavui Kulta Laiba Lunglai Liu Rongmai Mapurabi Ming Inau Cha Se Yamna Chingninga over Mawong the Mangak Tang Liam Dak from Galuna Famung the Siduna Leram Tengarakibani. How's Fabi when a day like Hidrabi Asigi Mapuroiba Manembokamadi Mase Lampel Police Station get custody the lady. Nakal Maramda, Singnaninga over Missy Asig Matanga same Kiba JAC Chero Lamana, Miara Sigilang La Langjin, Lakli Me Nipan Pogi Manunda, Lengang Putok Pinan Nabasu, Takshilakli. Quay demand adudi mi hai pasi thuna puthoraga sarshit chuda frame toraga matik sabadandi Delhi ge gang rape ta thoki bugumna anupi sa sigi asisu sera kan ma hak pa sera to pina na ba khoi na demand tawjari bani police na sarshit se thuna frame to biraga athubam tamna trials ta thabi na ba khoi mayam se si da protest orga laibini natar investigation officer si DSP digi makha ta hanbi kunu Meghalaya Lunaba Mafam Sing Yauna Central Armed Forces Special Power Act Afpag Makada Assam gi Mafam Pumna Makta Makata na Tha Ahum Disturbed Area Oirhana Lauthokre Gazette notification amada Tha Sigi Ahum Dagi Tha Ahum Makata na Disturbed Area ni Hana Lauthoki Baadu UL Alpha NDF BMD Atai Lalahulup Singna Leptana Khut Tharak Padagi ni Hana Home Ministry ni Haidi Notification itu nama kata ada tu hai mamang sahida Assam na khut thoknam ki thodok humputara manga thoki maduda security personnel mari yauna mioi kunthra humdoi siki amadi tara lalho tara mari fagat pangam ki loinana saliba sahi asida khut thoknam ki thodok mapan thokre masida security personnel ani yauna mioi mari lai khidre hari panbayai Assam English singa machapan mari futara dagi afpa thamlaki bani Atopa Gazette notification amada Ministry asina Arunachal Pradesh ki district ahum haibadi Tirab Sanglang amadi Longding amadi Assam Tainaba police station Tarataru na kon mafam sing dasu makata na Tha Ahum disturbed area oina lauthok le hariba mafam sing asida Nation IM Nation K Alpha amadi NDF B na khuthabu ki thodok sathaduna lakli Panbayai Arunachal Pradesh ki district ahum asida mamang sahi ki January thadagi afpa thamlaki bani 33 kV na konba mongsang gi kawa fabu gi line gi mai sem kadabna maram oiraga lakliba menipan gi upung tarada gi nungtil pung ama fawba mai mut kani hana Manipur State Power Company Limited MSPCL and thokpa cher wala mada khangalakli Manipur gi puwari ga sagon aduna laklaba loktak pat ki mayai de leiba karang khul gi khunja sengna sahi le sangsina khundarak labsu masagi yum ingkol gi pata pai ba ngamdana lerakli Hiramasida Manipur Lengak Miyang Sang Binanaba Puning Singsilakli Karang Kulda Ngasinungtil Paumi Sanga Unaba Mada Karang Island Homeless Landless Organization ki convener Salam Khedana Fongdora Kibada Karangi Kunja Sing Lairaba Pankhayi Makada Laibana Ayambane Nomagi Nga Faduna Hingbana Maru Oiba Sinpam Oibana Hiram Kuding the Sothari Masinamaram Oirga Yum Inkol Kudimak Masagi Ming the Laite Madugi Matakta Laita Laira Talingaida Masagi Yum Inkol Kudimak Pata Paiba Ngamde Marilena Department the Pata Pipinanum Hajarabasu Ngasi Pawa Tabak Ontok Pidri Masinamaram Oraga Government Pitarakba Matamatamgi Housing Scholarship Madi Atai Scheme Singi Kanaba Matafang Bangamdri Maramasina BJP na luching ba Manipur Lengak na athuba matam da miyeng sangwiduna karangi khunja singi awaba ko honbiu kadigum miyam na taliba wakada se tabi drabadi khongjang kaya sangchin ba sem sare fongdoki amoromda awat padanan thalaba khul asigi lambi thong mahi loisang layeng sang yauna hiram kya da Manipur Lengak khanna ba thorang ama lokat pina na basu apil torokli
ꯑꯩꯈꯣꯏꯒꯤ ꯀꯔꯥꯡꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤꯗ ꯂꯣꯏꯅ ꯁꯣꯊꯕꯗꯒꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯣꯊꯩ 100ꯀꯤ ꯃꯅꯨꯡꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 70ꯁꯦ ꯑꯩꯈꯣꯏꯗ ꯄꯇꯥ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯨ ꯉꯥꯃꯤꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯒ ꯃꯈꯣꯏꯅ ꯃꯇꯝ ꯃꯥꯡꯗꯅ ꯇꯧꯗꯅ ꯁꯤꯟꯁ ꯐ꯭ꯔꯣꯝ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯄꯁꯤ ꯃꯇꯝ ꯃꯥꯡꯕ ꯈꯣꯠꯄꯁꯤꯡꯁꯦ ꯃꯈꯣꯏꯗ ꯉꯝꯗꯕ ꯇꯁꯦꯡꯅ ꯃꯣꯏ ꯃꯆꯥ ꯊꯥꯏ ꯑꯗꯒꯤ ꯂꯩꯔꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯔꯤ ꯑꯗꯒꯤ ꯑꯃ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯃꯣꯏ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏ ꯆꯠꯄꯒꯤ ꯀꯩꯅꯣ ꯄꯇꯥ ꯄꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯣꯏ ꯐꯪꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯇꯥ ꯄꯥꯜꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯕꯤꯂꯣ ꯄꯣꯄꯔꯇꯤ ꯂꯥꯏꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯅꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯁꯤꯗꯩꯁꯤꯗ ꯒꯃꯦꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯒꯅꯤ ꯍꯥꯏꯇꯥꯔꯦ Repertory of Wari Liba Manipur ki Brahmaputra Valley Hozai branch ka Jawaharlal Nehru Manipur Dance Academy ga punna khusam naduna me anidagi Assam gi Lanka da laiba Haiguru Pokpi Hari Mandir Mandap da Sathar Panuin Marini gi Wari Liba Festival ngarang me manga ta lotion kray Festival aduda Brahmaputra Valley Assam da gi Wari Liba Taret amsung Manipur da gi Mari puna Wari Liba Tarama thoina saruk yakiba Festival asigi lotion magi thorma da Jawaharlal Nehru Manipur Dance Academy Imphal gi program in SARS Chongtham Nabachandra Singh chief guest loinana Brahmaputra Valley branch ki president Sri KSS Vishnu Singh na president oina sarugaki hari thormud sarugaki ba wari leba artist Singh da certificate Singh su yenthoki Lakliba me nipana se Indian Red Cross Society Manipur State branch ki oina World Red Cross Day pangthok kadabana madam oiraga numinasida all Manipur refresher written test successful candidate of police constable 2013 batch na Manipur ban tawgani haidibasi yaithokpiyo haina Indian Red Cross Society of Manipur na appeal tarokli loina matanga soida break amalojake Manipur madi malemgi tongan I pau single loina na koi break tagi amna thuna hanjarake impact news bu migeng taduna lebiu Break matungda mayambo mun taram nokchari loina bulletin sigi makhata bu pau sing miyam da pijari Assam ki khatkati da panduna leiriba petroleum products sing pu driver sing na lakliba me nipan da ki me taramatoi fabu ki manungda infal tamna tholon na sem saduna leire hari haru numit sing asda tanker mari bullet sing asina infal tamna thorakpada driver sing ki awaba yengbiraga attack tawidana na ba appeals torokli Lonena Yanaba Waroi Cinema Purukri Fawa Hang oil tanker Madi LPG bullet sing Sankiroi Maramasina driver sing na Tolakpada Aki Akang Yahon Bigan Hoina Katkati the Panduna Lady driver sing na Apil Torokli. Imphal to Silsar Aizolam the Dema Pubru Nongtaki Kutang the Samna Naba Thasikitang Kunmari the Air Charter Service Hauragani Air Charter Service to say Ministry of Civil Aviation Makada Bureau of Civil Aviation Security Gi Ayav Fangduna Hyderabad based Tauba IIC Technology Solution the Golden Valley Travel Service na charter Lauduna Sijinagadavani Crew Anigaluna passenger Mapan Chanba aircraft Cessna Grand Caravan 208 asi sahi kharagi mamangda awangnopu state kharada operate tawkhrei sangai pro leba Golden Valley Travel Service GVT gi loisang da pangthoki ba paumi singa unaba mada travel services gi managing partner CH Jaychandrana aircraft sina Imphal gi Silchar Aizola madi Dimapur tamna chatna ba hona ba passengers sing thengna riba ban blockade landslide amadi lambi thongi awaba sing kokpa ngamlagani Passenger service kaki natana aircraft asida cargo gi khudong sabasu fangangani hari Not only passenger cargo gi akoi booking gi facility so akoi adam pijari aduda akoi hojok sector singsida alliance year na pairam badagi withdraw tawki badagi akoi gi public na yamna inconvenience oiba akoi gi jiri lambi gi Dimapur lambi gi ban blockade adagi landslide mayam singsida akoi na khaitang public ki safa gadra ina koina tawjabani mayam na khudong chabis lawbiu amasung government na su karigomba mateng some sort of subsidy ju pibi rakani haibe yakoi asa thamjari Lakliba me taret ke upong taramatoi taba matamda maichau ningsing lufna sinduna kaisampat laimajam lekai mamang community hall da yelhongai da gelerakta lifeham lensing kan matangda wakat mifam satharagani hana serol amda khangalakli
Wakan mifam asida lamdam asigi civil organization singamadi mahiroi singna saruk yabiu hainasu cherol asina makhatana paujelakli. More College ki nauna saba indoor sports training facilities auditorium amasung women's hostel ngasi sangakre training facilities auditorium amasung women's hostel adu University Grant Commission ki Joint Secretary Dr. Mohammed Arif na sangak ki thoramad ku marilena na UGC ki Joint Secretary na More College ase Asia Highway number 1 ki nakan laiba ki mathakta Myanmar amasung China ga nangnan laiba amatangara ba college amani fongdoki Myanmar ki mahiroi kya college sida awang thaki mai tamli college sik award apa lairiba building classroom amadi hiram khudimakta matam sana matam ga chunaba mawngda sagani haina su fongdoki Kangla manungda pakhangba kangla thelon sanar nabagidama haukiba Manipur government English singani sumna taret ki August kuntareta miyam khangna ayaba pi khrabasu thabakta onthok piramdaba adubu anoba government amadi marilenaba department sina athu matamda thabakta onthok pirangnaba laihau nunghau sanglenna apil tawrakli Lakliba me tara yumsakaisa numita lamdamas dilariba lifeam sing kurum chatpagi khongchat ama pangthok lagani hana Southeast Asia Cultural Organization sikona thokpachiro namada khangalakli loinana lamdamasigi ipai pugi lifeam sing kurumbagi khongchat makhata na sikona mathang silak matamda lamdamasigi miyamna saruk yabiu hanasu serola sina makhata na paujelakli Royal Riders Manipurda Mausagi Kal Kahendana Thamnan Bagi Pandam da Pangtokuna Lakpa Mausa Ima Ningsing Thagi Thoram Gamarilene Nangasi Mafam Kayada poster but sticker campaign Chathakre DM College campus tagi Hokiba campaign asina Lamlong Kuongba Singjamai Pisum Thong Tera Naurem Thong Amadi Rims Gen Chingba Mafam Kayada Mausagi Kal Kahendana Thamnan ba Paujel Pu poster but sticker Kaya Thiatki Manipur State Power Company Limited amadi Manipur State Power Distribution Company Limited ki sinmi singi sahi asigi March amsung April thagi pithoktana lairiba thagi tolop sing ase mari lenaba authority na thu matam pithok piyo haina Manipur Electricity Employees Union na appeal tarokli amaromda 33/11 kV substation konba leimakhong ki mai sem gadaba maramna me nipan gi upung taradagi nungthil pung manga phawba mai mutkani haina su Manipur State Power Company Limited MSPCL na chero lamada Kangalakli. Housing ngasi nomagi oiba sanabagi pauda second division league ki taranipan suba match sama Neroka FC sangapam mai pakre chathrak leba second division league asigi ngasi Kumalampak main stadium da Neroka FC sangapam na yumbu oiduna sanakiba match sama da Lone Star Kashmir FC Sanharoi France tagi lakpa Alexandri Tavilonna Meski Marifuhum doisu minita Neroka FC sangapam ge Sanharoi Nigerian macha Felix Odili Siri na kausilapa ball amada atamna na makuna ngakthokpagi damag center referee na penalty kick kama pi kibaga loinana Alexandri Tavillon bu red card piduna match asi makhata na sanahan kide match ki Maripumari subu minita Neroka FC sangapam ge Sanharoi TH Saranna kaukiba penalty kick adu panjal onthoktuna match ase Neroka FC sangapam na Lone Star Kashmir FC bu panjal ama sinoda maithiba piba ngamki second division league asida Neroka FC sangapam na match taruk sana khrabu matungda point taramari fangbaga loinana Southern Summit Kolkata na match taruk sana kibada point tarahumdoi fanglaga lairi All India Football Federation ki miyang makhada chathariba second division league asigi kunithoi suwa league match amada Neroka FC sangapam na yumbu oiduna me tara marida Fateh Hyderabad FC ga Kumalampak main stadium da lamba tawnargani Taramapan Super Challenge ka Veterans Football Tournament FC Wangkhem Thawbal mai pakre ngasi 11 star akam pat ki sanabung sanaki ba tournament si
Amatangarab match Amada AFC Wangkem Taubal Gisandro Singazina match ki Nifunipan Suba minute Chankib Amatangarab Panjaladuna Sazing AFC Bupanjala Machino the Mighty Bapi Bangamki Manipur Veteran Football Association Sinun Satarib tournament Sida football team Mapan Nasaru Yari tournament Haying Makatab League match Ani Sanaragani. Ahanba Shanghai Trophy Veteran Football Championship the FC Imphal amadi AYMFA Yaripok Ani Mai Pakre ngasi tournament asigi sanaki ahanba league match amada FC Imphal na IEVFA team A Salan Thonga bupun Panjal Taruk Sino the Mighty Bapiki Sathariba Veteran Football Championship asigi ngasi sanaki anisub league tana AYMFA Yaripok na yamna Laksa Sugdu Panjal Nipan Sino the Mighty Bapi Bangamki RK Fortune Developers Private Limited की Managing Director RK Rameshwar की सेंटर मखादा All Manipur United Veteran Football Association सिंधुना TH बीर चंद्र सिंह फुटबॉल एकेडमी ताउबुंको की स्थानबुंग सथरिब चैंपियनशिप असिदा वेटरन फुटबॉल टीम कुन सरुक यारी हयेंग टूर्नामेंट असिग मखाताब लीग मैच अनि सानरगनी Urja CAPF Under 19 Boys Football Tournament Imphal East District FC and Imphal West District FC ani Mai Pakre Kumalampak Practice Ground ngasi ayuk sana kiba tournament asig ahanba league match amada Imphal East District FC ki Sanaroi Sahavas na Panjal Mapan Bungo na Panjal Taruk Akbar Akhtar na Panjal ani loinana Wasir Khan Misak amadi Rasas anhina Panjal amamam ga chanduna Kendriya Vidyalaya Lamphel Patpu yamna laksha na Panjal Kun Sinoda Maithiba Piba ngamki Sathariba football tournament asig anishuba league tana Imphal West District FC na Bishnupur District FC bu Panjal ama sino da mighty piki Imphal West District FC gi amatangaraba Panjal aduna herojit na match ki humputaruk sub minute chanma ngamki All India Police Sports Control Board ki miyang makhada IGAR South na chinduna pangthokliba tournament asig makhata league match mari chaliba tha asig nipan sanaragani Urja CAPF Under 19 Girls Football Tournament semi-final gi lineup tawba loikre sathariba tournament si ngasi Kumalampak Artificial Turf Ground sana ki bahanba league match amada Stern Sporting Union Wangkai gi Sanaroi Cast Minana Panjal Taruk loinana Angelina Panjal amaga chanduna Narol Yaifatharang Club Okram Chuthekpu Panjal Tariat amada Mighty Bapi ki Tournament asing ngasi ayuk sana ki bani chubal league tana Kripsa Naurim Thongi Sanaroi Ratan Balana Panjal Taramanga Puspana Panjal Mari Premi Chiru na Panjal Ahum Mekola Priyanka Madi Bedia Lakshmi na Panjal Ani loinana Anita sung Sana ani na Panjal amamam ga chanduna Kendriya Vidyalaya Langjingbu yamna laksha na Panjal Kuntra Sinoda Mighty Bapiki loinana Ahum Subal League match tana Imphal West School team na Kendriya Vidyalaya Lamphel Patpu yamna laksha na Panjal Kunmapan Sinoda Mighty Bapiki All India Police Sports Control Board ki miyang makada IGAR South na chinduna pangthokliba tournament asigi semi-final match sing tha asigi nipan sanaragani Nepal Laksuba Manipur University Annual Sports Meet 2017 loisinbagi thauram pangthokre tha asigi tara Nepal lagi hauraga kun fawa numit humni sumna sathakiba sports meet ase Manipur University Students Union amadi Sports Department Manipur University ke punna khusam sathakibani ngasi university asigi centenary hall da pangthokiba closing ceremony aduda sports meet asida Athohen taki basing mana matum kaya yentoki sahi esi goina physical education and sports science na overall team champion oikiba loina na Department of Teachers Education na runners up taki
Nipan Suba Imphal East District Shooting Competition ngasidagi Kumalampak Shooting Range da pangthok bahawkre ngasidagi hawkiba competition asida Imphal East District ki nupa macha shooter Nifunitho amadi nupi macha shooter Taramathoi na saruk yari 10-meter air rifle amadi air pistol 50-meter .22 fifth side prone amadi .22 open side prone galoinana 25-meter range ki standard amasung sports pistol ki match kuntra mangada district asigi sana oi singa sin athoi hen tanaga dawri ngasi Imphal East District Rifle Association sinuna sathariba championship asigi hawdokpagi thormaduda National Rifle Association ki secretary M Rachandra amadi Imphal East District Rifle Association amadi Manipur ki tongan district singdagi lakpa lamdam asigi masak nairaba mioi kyana saruk yaki Matang sa bulletin na say tension jadring gimanghuin na headlines mo na pijari JACAATB Surachanpur ke Manipur government ka atubun matam gyana purak laga ni hana si minister nongthong biren haja pre naga sing oi ko isu BJP lenga ni ki na khangma apen poi adu gyana ki mo wapam na thawoi trabadi makata ba kongjang sing sangkin ba UN sing shadu Sial yang nak ada terdapat vote carbon chance lay di hana Manipur Legislative Assembly di Speaker Nam Kem Sana Pongdok Rey. Meghalaya kalona pemafam sing yauna Assam pun ber district area status tha ahum ga sangbok lehana center na Laupok Rey. Kamasung second division league nga sa sana kipataran ni Pan Suba match sama da Neroka FC sana from na Lone Star Kashmir FC Panjan ama sinoda Mighty Rey.